ꯍꯥꯏꯅꯔꯤꯉꯩ ꯃꯣꯔꯁꯣꯟꯗꯨ ꯇꯣꯗꯥꯔꯁꯤꯝꯗ ꯁꯤꯟꯅꯕ ꯊꯕꯛ ꯑꯗꯨ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯁꯥ ꯍꯦꯛꯇ ꯂꯥꯛꯏ. ꯑꯇꯩꯒ ꯁꯤꯟꯕꯤꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯕ꯭ꯔꯅꯤ ꯍꯥꯏꯔꯒ ꯆꯪꯂꯛꯏ. ꯃꯣꯔꯁꯣꯟꯕꯨ ꯎꯕꯗ ꯗꯥꯔꯁꯤꯝꯅ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯏꯀꯥꯏꯗꯕ ꯑꯅꯝ ꯀꯟꯕꯁꯦ. ꯆꯔꯩ ꯃꯣꯔꯁꯣꯟ ꯎꯕꯗ ꯃꯁꯥꯗꯨ ꯏꯇꯟ ꯇꯜꯂꯤ. ꯃꯣꯔꯁꯣꯟ ꯃꯥꯁꯨ ꯑꯗꯨꯝ ꯆꯪꯂꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ. ꯃꯣꯃꯣ ꯅꯪꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯄ꯭ꯔꯥ? ꯑꯇꯩꯕꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤꯅꯦ. ꯀꯔꯤꯒꯤꯔꯥ ꯃꯤ ꯑꯣꯏꯔꯒ ꯅꯪꯅ ꯏꯀꯥꯏꯕ ꯁꯨꯡꯈꯪ ꯈꯪꯗꯕꯗꯣ? ꯅꯪꯕꯨ ꯄꯣꯛꯄꯗ ꯁꯤꯡꯆꯨ ꯄꯤꯖꯔꯝꯂꯣꯏ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯅ ꯑꯩꯕꯨ ꯊꯤꯅ ꯑꯗꯨꯃꯛ ꯉꯥꯡꯕꯗꯣ? ꯀꯔꯤꯒꯤ ꯉꯥꯡꯗꯅꯤ? ꯅꯪꯅ ꯑꯇꯩꯗ ꯁꯨꯝ ꯌꯦꯠꯄꯗꯣ ꯇꯣꯛꯂꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯤꯕꯅꯤ. ꯅꯪꯅ ꯌꯥꯗꯦꯅꯦ. ꯑꯩꯗꯤ ꯌꯦꯠꯇꯦꯅ. ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯌꯦꯠꯀꯦꯔꯥ? ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯌꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯁꯨ ꯀꯔꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯥ? ꯐꯖꯕ ꯋꯥꯔꯤꯁꯨ ꯅꯠꯇꯕꯁꯤꯗ ꯗꯥꯔꯁꯤꯝꯒ ꯃꯣꯔꯁꯣꯟꯒ ꯀꯟꯅ ꯉꯥꯡꯅꯔꯛꯄꯗꯨꯗ ꯆꯔꯩ ꯇꯞꯅ ꯗꯥꯔꯁꯤꯝꯕꯨ ꯈꯥꯝꯃꯤ. ꯗꯥꯔꯁꯤꯝ ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯗꯦ ꯇꯣꯛꯎꯕ ꯈꯨꯝꯃꯨꯅꯨꯕ. ꯌꯥꯏ ꯍꯥꯏꯗꯅ ꯃꯥ ꯁꯨꯝ ꯍꯧꯒꯅꯤ. ꯌꯥꯔꯦ ꯇꯣꯛꯑꯁꯦ. ꯆꯔꯩ ꯃꯣꯔꯁꯣꯟꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ. ꯃꯣꯃꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯤꯅ ꯇꯥꯔꯒꯁꯨ ꯌꯥꯝ ꯐꯖꯗꯦ. ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕꯤꯒꯅꯨ. ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯊꯥꯗꯣꯛꯄꯤꯌꯨ. ꯅꯪꯒꯤ ꯋꯥꯈꯜꯗꯤ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ. ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯔꯒ ꯀꯔꯝ ꯌꯥꯒꯦꯔꯥ? ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯀꯔꯤ ꯀꯥꯏꯕ꯭ꯔꯥ? ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯖꯩ. ꯑꯩꯁꯨ ꯈꯪꯉꯤꯅꯤ. ꯅꯪꯒꯤ ꯄꯥꯈꯪ ꯑꯗꯨꯒ ꯅꯪꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ. ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯥꯅꯤ? ꯊꯨꯡꯅꯕ ꯊꯨꯡꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ. ꯃꯥꯒꯩꯒ ꯂꯨꯍꯣꯡꯈꯤꯗꯕ ꯌꯥꯏ. ꯑꯗꯨꯒ ꯅꯪꯒꯁꯨ ꯑꯩ ꯂꯨꯍꯣꯡꯉꯣꯏ. ꯑꯇꯩ ꯑꯩꯗꯤ ꯅꯪꯒꯤ ꯈꯨꯟꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯅꯤ. ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ. ꯃꯣꯃꯣ ꯑꯩꯕꯨ ꯅꯪꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯆꯟꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯏꯕꯨꯡ ꯂꯩꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯃꯣꯃꯣ ꯂꯩꯔꯤ ꯍꯥꯏꯅ ꯑꯩ ꯆꯥꯎꯊꯣꯛꯆꯒꯦ. ꯃꯣꯔꯁꯣꯟ ꯄꯨꯛꯅꯤꯡꯗ ꯆꯔꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯂꯝꯖꯤꯡꯂꯕꯁꯨ ꯃꯥ ꯆꯔꯩꯗ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ. ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯤ ꯆꯔꯩꯕꯨ ꯃꯥꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤ ꯈꯛꯇꯅꯤ. ꯆꯔꯩꯕꯨ ꯎꯗ꯭ꯔꯒꯅ ꯊꯧꯅꯥ ꯐꯅ ꯉꯥꯡꯕ ꯁꯛꯄ, ꯑꯗꯨꯒ ꯆꯔꯩꯒꯤ ꯃꯥꯡꯗ ꯂꯩꯔꯒꯅ ꯆꯔꯩꯅ ꯉꯥꯡꯕꯗ ꯈꯨꯝꯕ ꯉꯝꯗꯕ. ꯍꯥꯏꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ. ꯅꯤꯡꯇꯝꯕꯒ ꯆꯔꯩꯒꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯐꯅ ꯀꯨꯏꯈ꯭ꯔꯦ. ꯊꯥ ꯈꯔ ꯈꯛꯀꯤ ꯋꯥꯔꯤ ꯑꯣꯏꯈꯤꯗ꯭ꯔꯦ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯆꯔꯩ ꯃꯥꯅ ꯅꯤꯡꯇꯝꯕꯕꯨ ꯅꯨꯡꯁꯤꯕ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯤꯕꯒꯨꯝ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯜꯂꯛꯂꯤꯕ ꯃꯈꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯡꯇꯝꯕ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯏ. ꯅꯣꯡꯃ ꯑꯃꯗꯅ ꯅꯤꯡꯇꯝꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯣꯝꯕ ꯅꯤꯁꯤꯒ ꯂꯣꯏꯅꯅ ꯃꯣꯁꯜꯐꯥꯒꯤꯗ ꯂꯥꯛꯏ. ꯅꯤꯡꯇꯝꯕꯗꯤ ꯌꯥꯎꯔꯛꯇꯦ. ꯃꯣꯁꯜꯐꯥ, ꯈꯣꯝꯕ, ꯅꯤꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯇꯧꯔꯤ. ꯅꯤꯡꯇꯝꯕꯒꯤ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯕ꯭ꯔꯥ? ꯃꯤꯡꯒꯧꯁꯦ ꯏꯕꯦꯝꯃꯒꯤ ꯃꯄꯨꯕꯣꯛꯅꯤꯅ ꯏꯄꯟ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ. ꯁꯨꯝꯗꯧꯕꯅꯤ ꯏꯄꯟ. ꯏꯕꯦꯝꯃꯒꯤ ꯃꯇꯥꯡꯗ ꯏꯄꯟꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯖꯅꯤꯡꯗꯅ ꯑꯩ ꯂꯥꯛꯆꯕꯅꯤ. ꯀꯔꯤ ꯋꯥꯔꯤꯅꯣ? ꯁꯥꯁꯤ ꯌꯥꯏꯅꯦ. ꯆꯔꯩꯁꯦ ꯏꯃꯨꯡꯗꯒꯤ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯍꯨꯝꯗꯨꯗ ꯃꯊꯪ ꯄꯤ. ꯄꯨꯄꯨ ꯆꯥ. ꯄꯥꯕꯨꯡꯗ ꯄꯤꯔꯣꯅꯦ. ꯕꯥꯕꯣ ꯆꯥ ꯊꯛꯁꯦ. ꯌꯥꯔꯦ. ꯗꯥꯅꯤꯁꯤꯒꯤꯁꯨ ꯁꯤꯗ ꯂꯩꯔꯤ. ꯅꯤꯁꯤꯁꯨ ꯆꯥꯗꯨ ꯂꯧꯔꯒ ꯊꯛꯏ. ꯆꯥꯗꯨ ꯄꯤꯔꯝꯂꯒ ꯆꯔꯩꯗꯤ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ. ꯏꯃꯨꯡꯒꯤ ꯊꯣꯡꯖꯜ ꯃꯄꯥꯟ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯑꯍꯜꯁꯤꯡꯒꯤ ꯋꯥꯔꯤꯗꯨ ꯇꯥꯒꯗꯧꯕꯒꯤ ꯇꯧꯔꯤ. ꯆꯥꯗꯨ ꯌꯥꯎꯃ ꯑꯃꯃꯝ ꯊꯛꯅꯔꯒ ꯈꯣꯝꯕꯅ ꯉꯁꯥꯏ ꯍꯧꯗꯣꯛꯈꯤꯕ ꯋꯥꯔꯤꯗꯨ ꯃꯣꯁꯜꯐꯥꯅ ꯍꯪꯂꯛꯏ. ꯋꯥꯔꯤ ꯍꯧꯁꯤꯅꯤ. ꯀꯔꯤ ꯃꯇꯥꯡꯂ ꯑꯇꯩꯒꯤ? ꯁꯨꯝꯗꯧꯕꯅꯤ ꯏꯄꯟ. ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯁꯥ ꯆꯥꯟꯅꯖꯩ, ꯅꯨꯡꯁꯤꯅꯖꯩ. ꯏꯄꯟꯅꯁꯨ ꯊꯣꯏꯗꯣꯛꯅ ꯈꯪꯕꯤꯔꯝꯂꯒꯅꯤ. ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨꯅꯤ. ꯋꯥ ꯀꯣꯏꯊꯣꯛꯄꯁꯤ ꯀꯥꯟꯅꯗꯦꯗ. ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ. ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯇꯝꯕꯁꯨ ꯃꯇꯝ ꯆꯞ ꯆꯥꯔꯦ. ꯏꯕꯦꯝꯃꯒ ꯏꯆꯥꯒꯁꯨ ꯃꯁꯥ ꯌꯥꯅꯖꯕꯅꯤꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯨꯍꯣꯡꯕꯤꯔꯁꯤꯔꯥ? ꯏꯄꯟꯒꯤꯁꯨ ꯅꯨꯄꯤ ꯆꯔꯩꯁꯦ ꯃꯧ ꯑꯣꯏꯖꯅꯤꯡꯉꯤ. ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯨ ꯈꯪꯖꯗꯦ. ꯅꯣꯡꯃ ꯑꯍꯜ ꯈꯔꯒ ꯏꯃꯧꯕꯨ ꯍꯥꯏꯖꯕ ꯂꯥꯛꯆꯒꯗ꯭ꯔꯥ? ꯃꯄꯨ ꯏꯕꯨꯡꯉꯣꯒ ꯍꯥꯟꯅ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ ꯏꯄꯟ ꯏꯕꯨꯡꯉꯣ. ꯃꯣꯁꯜꯐꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ. ꯆꯔꯩꯁꯨ ꯇꯥꯔꯤ. ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯇꯅꯤꯛꯏ. ꯃꯤꯍꯨꯜ ꯑꯗꯨ ꯆꯣꯡꯉꯤ. ꯋꯥꯐꯝ ꯑꯁꯤꯗ
ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯥ ꯂꯥꯡꯇꯛꯅꯔꯛꯏ꯫ ꯇꯥꯟ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯇꯥꯟ ꯀꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ? ꯀꯥꯗ ꯂꯩꯍꯧꯕ ꯆꯔꯩꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯅꯤꯡꯇꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯆꯔꯩ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯛꯏ꯫ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ, ꯍꯜꯂꯣ, ꯄꯥꯕꯨꯡ ꯍꯣꯏ ꯌꯧꯔꯕꯣ? ꯌꯧꯔꯛꯑꯦ꯫ ꯄꯨꯄꯨꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯀꯩ ꯍꯥꯏꯅꯈ꯭ꯔꯒꯦ? ꯈꯪꯗꯤꯌꯦ꯫ ꯄꯥꯕꯨꯡꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯂꯨꯍꯣꯡꯕꯒꯤ ꯋꯥꯍꯩ꯫ ꯄꯨꯄꯨꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯈꯟꯗꯦ ꯑꯝꯇ꯫ ꯈꯟꯗꯦ ꯑꯩ ꯀꯩꯝꯇ ꯍꯥꯏꯕꯗꯨꯅ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ꯫ ꯗꯗꯥ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯣ? ꯌꯥꯅꯤꯡꯗ ꯅꯝꯗꯅ ꯅꯨꯡꯁꯤꯅꯈꯤꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯑꯁ ꯗꯗꯥ, ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯣ꯫ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯅꯁꯨ ꯅꯁꯥꯅ ꯌꯥꯅꯤꯡꯗꯅ ꯑꯩꯒꯁꯨ ꯐꯣꯔꯁ ꯇꯧꯔꯣꯏꯗ꯫ ꯏꯃꯨꯡꯁꯨ ꯃꯤ ꯂꯩꯇꯕꯒ ꯑꯩꯒꯤꯗꯤ ꯊꯨꯅ ꯑꯗꯨم ꯍꯣꯡꯉꯁꯦ ꯌꯥꯏ꯫ ꯄꯥꯕꯨꯡꯅꯁꯨ ꯄꯥꯝꯕꯅꯤ꯫ ꯌꯥꯗ꯭ꯔꯤꯁꯦ ꯅꯪ ꯈꯛꯇ ꯉꯥꯏꯔꯦ꯫ ꯅꯪꯒꯤ ꯋꯥꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯛꯈꯤꯒꯦ꯫ ꯄꯨꯄꯨꯅ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ꯫ ꯄꯨꯄꯨꯒ ꯇꯥꯟꯅꯔꯣ꯫ ꯍꯣꯏ꯫ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯅꯪꯕꯨ ꯉꯥꯏꯕꯗ ꯅꯪꯐꯥꯎꯕꯤ ꯆꯛꯂꯥꯒꯨꯝꯂꯕ ꯊꯃꯣꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯉꯁꯤꯈꯛꯅꯤ꯫ ꯊꯝꯃꯒꯦ꯫ ꯄꯨꯄꯨ ꯍꯣꯏꯅ ꯀꯩ ꯍꯥꯏꯅꯔꯤꯅꯣ ꯇꯥꯔꯨꯒꯦ꯫ ꯑꯩꯁꯨ ꯈꯤꯇ ꯇꯥꯒꯦꯗꯅ꯫ ꯑꯩꯗꯤ ꯃꯄꯥꯟꯗ ꯊꯣꯛꯑꯣꯏꯌꯦ꯫ ꯊꯣꯛꯇ꯭ꯔꯁꯨ꯫ ꯑꯁ ꯌꯥꯔꯦꯕ, ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦꯕ꯫ ꯐꯔꯦ ꯊꯝꯃꯣ꯫ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯇꯧꯔꯣꯀꯣ꯫ ꯁꯣꯝ ꯃꯄꯥꯟꯗꯅ ꯃꯣꯁꯜꯐꯥ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯩꯒꯤ ꯑꯇꯦꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ? ꯏꯁꯨ ꯏꯄꯨ ꯇꯥꯟꯅꯈꯤꯒꯦꯅꯤ꯫ ꯃꯗꯨꯁꯨ ꯆꯨꯝꯕꯅꯤ ꯏꯄꯟ꯫ ꯑꯉꯥꯡꯒꯁꯨ ꯀꯨꯞꯅ ꯇꯥꯟꯅꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯅꯤ? ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯈꯤꯁꯤꯅꯤ ꯄꯨꯟꯅ꯫ ꯃꯊꯪꯗ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯌꯧꯖꯔꯒꯦ꯫ ꯏꯕꯦꯝꯃꯗꯨꯕꯨ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯃꯣꯁꯜꯐꯥꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯑꯇꯦ, ꯄꯥꯕꯨꯡ ꯍꯣꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯦꯅꯦ꯫ ꯊꯣꯛꯂꯛꯑꯣꯅꯦ꯫ ꯆꯔꯩꯁꯨ ꯊꯣꯛꯂꯛꯏ꯫ ꯕꯥꯕꯣ꯫ ꯕꯦꯝꯃ, ꯄꯥꯕꯨꯡ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯏꯄꯨꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯕꯅꯤ, ꯃꯨꯟꯅ ꯇꯥꯟꯅꯧꯀꯣ꯫ ꯍꯣꯏ ꯕꯥꯕꯣ꯫ ꯈꯣꯝꯕ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯆꯔꯩꯗ ꯄꯤꯔꯛꯏ꯫ ꯁꯤꯅ ꯀꯔꯤꯅꯣꯃ ꯂꯩꯔꯒ ꯍꯦꯛ ꯆꯥꯎ꯫ ꯄꯤꯔꯤꯕ ꯁꯦꯜꯗꯨ ꯆꯔꯩ ꯂꯧꯗꯦ꯫ ꯌꯥꯔꯅꯤꯌꯦ ꯕꯥꯕꯣ꯫ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤꯅꯦ꯫ ꯂꯧꯁꯤꯜꯂꯨ꯫ ꯅꯤꯁꯤꯁꯨ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯀꯣꯛ ꯂꯧꯁꯤꯜꯂꯨꯅꯦ ꯄꯪꯕꯤ꯫ ꯑꯩ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯂꯧꯔꯅꯤ꯫ ꯂꯧꯁꯤꯜꯂꯨ꯫ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ꯫ ꯆꯔꯩꯁꯨ ꯍꯟꯗꯛꯇꯤ ꯇꯞꯅ ꯂꯧꯁꯤꯜꯂꯤ꯫ ꯅꯤꯁꯤꯗꯨ ꯉꯁꯥꯏ ꯃꯈꯩ ꯂꯦꯝꯂꯨꯕꯒꯤꯔ ꯀꯩꯅꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯧꯔꯛꯏ꯫ ꯇꯣ, ꯑꯗꯨꯃꯥꯏꯅ ꯀꯣꯛ ꯂꯧꯗꯅ ꯑꯗꯨꯝ ꯊꯝꯖꯤꯜꯂꯨ꯫ ꯅꯪ ꯇꯜꯂꯒꯁꯨ ꯃꯊꯪ ꯂꯥꯛꯄꯗ ꯑꯩ ꯂꯧꯕꯤꯒꯦ꯫ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯑꯗꯨꯗꯤ ꯊꯣꯡꯅꯕ ꯇꯧꯔꯁꯤꯔ ꯅꯤꯁꯤ? ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯗꯨꯗꯤ ꯏꯄꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ꯫ ꯕꯦꯝꯃ, ꯄꯥꯕꯨꯡ ꯆꯠꯂꯦꯀꯣ꯫ ꯍꯣꯏ꯫ ꯆꯠꯂꯒꯦꯅꯦ ꯏꯆꯟ ꯏꯕꯦꯝꯃ꯫ ꯄꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯁꯤꯒ ꯈꯣꯝꯕꯒ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨ ꯅꯤꯡꯇꯝꯕꯅ ꯕꯦꯜꯀꯣꯅꯤꯗꯒꯤ ꯎꯏ꯫ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯂꯒ ꯑꯅꯤꯗꯨ ꯀꯨꯝꯊꯔꯛꯏ꯫ ꯈꯣꯝꯕꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯁꯤꯅ ꯅꯤꯡꯇꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯋꯥꯏꯅꯦꯍꯦ ꯃꯧ ꯍꯥꯏꯕ ꯆꯠꯄꯁꯤꯗꯤ꯫ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ? ꯉꯁꯤꯗꯤ ꯏꯕꯦꯝꯃꯒꯤ ꯃꯄꯨꯗꯣ ꯍꯦꯛ ꯎꯅꯕꯒ ꯑꯩꯅ ꯅꯁꯨ ꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯗꯟꯗꯕꯣꯠ ꯄ꯭ꯔꯅꯥꯝ ꯀꯠꯁꯟꯕꯅꯦ ꯑꯩꯅ꯫ ꯍꯧꯔꯛꯑꯅꯤ ꯋꯥꯔꯤ ꯑꯝꯇ ꯃꯦꯟ ꯇꯥꯅ ꯈꯟꯅꯕ ꯌꯥꯔꯣꯏꯗꯧꯅꯤ꯫ ꯅꯇꯨ ꯊꯤꯅꯤꯡꯕꯩ ꯃꯇꯥꯡꯗꯗꯤ ꯃꯦꯟꯃꯥꯟ ꯇꯥꯕ ꯄꯥꯝꯂꯝꯒꯅꯤꯅꯦ꯫ ꯋꯥꯊꯤ ꯋꯥꯔꯦꯝꯗ ꯌꯥꯝ ꯉꯥꯡ ꯂꯩꯔꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯊꯑꯣꯏꯅ ꯅꯪ ꯊꯥꯔꯤꯁꯦ ꯄꯥꯕꯨꯡ ꯍꯣꯏꯅ ꯁꯥꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯅꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯇꯥꯅꯤꯡꯉꯒꯅ ꯅꯪ ꯀꯣꯛ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯑꯩ ꯏꯁꯥꯗꯤ ꯀꯃꯥꯏꯅ ꯌꯥꯎꯗꯧꯔꯤꯒꯦ ꯒꯙꯥꯁꯤꯗꯤ? ꯁꯤꯌꯥ, ꯑꯩꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯒ ꯒꯙꯥ ꯀꯥ ꯍꯥꯏꯅꯦ? ꯑꯩ ꯒꯙꯥ ꯃꯀꯣ? ꯁꯦꯔꯟ ꯀꯥꯔꯟ ꯁꯨꯝ ꯇꯥ ꯂꯩꯅꯤ ꯁꯤꯅ꯫ ꯋꯥꯔꯤꯗꯣ ꯀꯣꯛ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯇꯥꯅꯤꯡꯕ꯭ꯔꯅꯦ? ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯃꯤꯅꯤꯁꯤ꯫ ꯀꯩꯕꯨ ꯍꯥꯏꯅꯔꯨꯅꯤ ꯍꯥꯏꯒꯦꯅꯦ? ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦꯅ ꯍꯥꯏꯔꯨꯅꯤꯗꯅ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯏꯄꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯅꯤ꯫ ꯃꯄꯨꯅ ꯃꯁꯨꯒꯤ ꯋꯥ ꯇꯥꯈꯤꯒꯦ, ꯃꯁꯨ ꯅꯨꯄꯤꯁꯨ ꯃꯄꯨꯒꯤ ꯋꯥ ꯇꯥꯈꯤꯒꯦ꯫ ꯀꯥꯟꯅꯄꯣꯟꯇꯦꯗ ꯑꯆꯥꯎꯕ ꯆꯥꯎꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ꯫ ꯑꯁ, ꯌꯥꯅꯤꯡꯗꯕ ꯃꯥꯟꯕ꯭ꯔꯣ? ꯍꯦꯔꯥ, ꯀꯩꯗꯧ ꯌꯥꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯅꯨꯄꯤ ꯃꯌꯨꯝꯅꯤ, ꯃꯇꯝ ꯈꯔꯗꯤ ꯂꯧꯖꯁꯅꯨ ꯀꯩꯅꯣ? ꯍꯣꯏ, ꯂꯧꯕꯨꯗꯤ ꯂꯧꯖꯁꯅꯨ꯫
ꯃꯥꯅ ꯂꯧꯅꯤꯡꯕ ꯃꯇꯝ ꯂꯧꯁꯅꯨ ꯑꯩ ꯉꯥꯏꯒꯦ ꯅꯤꯡꯇꯝꯕꯒꯤ ꯃꯇꯧꯗ ꯇꯧꯖꯁꯥꯔꯤꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯨꯄꯤꯗ ꯄꯨꯔꯥ ꯉꯥꯎꯔꯦꯗꯨꯅꯤꯅꯦ ꯅꯪ ꯇꯧꯔꯤꯁꯦ ꯍꯥꯏꯔꯒ ꯅꯤꯡꯇꯝꯕꯒꯤ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯅꯦꯅꯥ ꯇꯥꯅ ꯍꯦꯛ ꯇꯨꯝꯈꯤ ꯅꯤꯡꯇꯝꯕ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯦꯞꯂꯤ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯌꯦꯠꯂꯛꯀꯅꯨ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯔꯣꯏ ꯌꯥꯕ ꯅꯠꯇꯦ ꯃꯥꯋꯔꯁꯟ ꯃꯥꯅ ꯆꯔꯩꯕꯨ ꯁꯦꯟꯅꯖꯕ ꯇꯥꯟꯅꯖꯕ ꯑꯗꯨꯁꯨ ꯇꯣꯛꯄ ꯀꯧꯕ ꯂꯩꯇꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂ ꯐꯥꯎꯕ ꯂꯥꯞꯊꯣꯛꯆꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯥꯋꯔꯁꯟ ꯈꯪꯏ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕꯁꯤꯅ ꯑꯋꯥꯕꯅꯤ ꯆꯔꯩꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯃꯥꯋꯔꯁꯟꯗ ꯍꯦꯛꯇ ꯂꯦꯞꯂꯝꯃꯤ ꯆꯔꯩꯕꯨ ꯎꯕꯗ ꯀꯧꯗꯤ ꯀꯧꯅꯤꯡ ꯀꯧꯕꯁꯨ ꯉꯝꯖꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯦꯟꯅꯖꯕꯗꯤ ꯂꯦꯞꯇꯦ ꯑꯃꯔꯣꯝꯗꯅ ꯇꯣꯗꯥꯔꯁꯦꯝ ꯃꯥꯒꯤꯗꯤ ꯑꯅꯤꯃꯛꯁꯦ ꯃꯔꯨꯞꯅꯤ ꯃꯥꯋꯔꯁꯣꯟ ꯇꯣꯗꯥꯔꯁꯦꯝ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯍꯧꯃꯤꯟꯅꯔꯛꯄꯅꯤ ꯃꯥꯋꯔꯁꯣꯟꯒꯤ ꯊꯃꯣꯏꯁꯨ ꯃꯥꯅ ꯃꯨꯟꯅ ꯈꯪꯏ ꯄꯨꯛꯅꯤꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯖꯗꯕꯗꯨ ꯅꯠꯇ ꯃꯥꯅꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯆꯔꯩꯁꯤ ꯇꯣꯗꯥꯔꯁꯦꯝ ꯃꯥꯒꯤꯗꯤ ꯅꯨꯡꯁꯤꯖꯕꯤ ꯃꯔꯨꯞ ꯑꯃꯅꯤ ꯆꯔꯩꯒꯤ ꯃꯐꯝꯗ ꯃꯥꯋꯔꯁꯣꯟꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯁꯨ ꯃꯥ ꯍꯥꯏꯉꯝꯗꯦ ꯉꯁꯤꯁꯨ ꯇꯣꯗꯥꯔꯁꯦꯝꯅ ꯆꯔꯩ ꯍꯣꯏꯗ ꯂꯥꯛꯄꯗ ꯃꯥꯋꯔꯁꯣꯟꯗꯨ ꯆꯔꯩ ꯍꯣꯏꯒꯤ ꯌꯨꯝꯒ ꯅꯛꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯗꯥꯔꯁꯦꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯪꯁꯤꯜꯂꯒ ꯃꯣꯃꯣ ꯁꯤꯗ ꯀꯩꯗꯧꯕ꯭ꯔꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯒ ꯅꯊꯟꯇ ꯀꯔꯤꯒꯤ ꯂꯩꯕ꯭ꯔꯥ ꯁꯤꯝꯄꯤ ꯑꯩꯁꯨ ꯌꯨꯝꯗ ꯉꯥꯏꯍꯥꯛꯁꯨ ꯂꯩꯅꯤꯡꯕ ꯐꯥꯎꯗꯦ ꯑꯇꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇꯗ ꯑꯩꯒꯤ ꯈꯣꯡꯁꯨ ꯃꯊꯟꯇ ꯊꯥꯡꯉꯤꯅꯦ ꯃꯣꯃꯣ ꯑꯇꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯅꯕ ꯀꯔꯤꯒꯤ ꯑꯗꯨꯝ ꯅꯁꯤꯟꯕ꯭ꯔꯥ ꯑꯇꯩꯗꯣ ꯑꯁꯤꯗ ꯑꯃꯨꯔꯛꯁꯨ ꯊꯣꯛꯂꯛꯇꯦ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯕꯅꯤꯅꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯎꯗꯦ ꯑꯗꯨ ꯁꯤꯝꯄꯤ ꯑꯇꯩꯒꯤ ꯃꯅꯩꯗꯣ ꯁꯤꯈ꯭ꯔꯒꯗꯤ ꯑꯇꯩꯁꯦ ꯑꯩꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯩꯗꯦꯅꯦ ꯃꯣꯃꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯃꯤꯅ ꯅꯣꯛꯅꯒꯅꯤꯅꯦ ꯌꯨꯝꯗ ꯐꯖꯅ ꯍꯟꯈ꯭ꯔꯣ ꯍꯜꯂꯒꯦ ꯍꯟꯈ꯭ꯔꯣ ꯃꯤꯅ ꯅꯪꯕꯨ ꯅꯣꯛꯅꯒꯅꯤ ꯑꯇꯩꯕꯨꯁꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕꯤꯒꯅꯤꯅꯦ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯣꯀꯣ ꯃꯥꯋꯔꯁꯣꯟꯗꯨ ꯉꯁꯤꯗꯤ ꯗꯥꯔꯁꯦꯝꯗꯒ ꯃꯔꯩ ꯇꯧꯔꯝꯗꯕꯤ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤ ꯈꯠꯅꯕꯗ ꯍꯧꯅꯔꯒ ꯍꯔꯥꯎꯖꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯍꯟꯗꯛ ꯃꯔꯛ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯗꯥꯔꯁꯦꯝ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯗꯥꯔꯁꯦꯝꯁꯨ ꯆꯔꯩ ꯍꯣꯏꯗ ꯑꯗꯨꯃꯛ ꯆꯪꯍꯧꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯃꯥꯋꯔꯁꯣꯟꯗꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯆꯔꯩꯅ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯄ ꯎꯕꯗ ꯉꯁꯤꯗꯤ ꯀꯧꯔꯛꯏ ꯑꯇꯩ ꯀꯧꯔꯛꯂꯕꯅꯤꯅ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯥꯋꯔꯁꯣꯟꯁꯨ ꯆꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯇꯩ ꯀꯗꯥꯏꯗ ꯆꯠꯀꯦꯔꯥ ꯀꯩꯁꯨ ꯆꯠꯂꯣꯏ ꯑꯇꯩ ꯅꯪꯕꯨ ꯎꯅꯤꯡꯕꯒꯤ ꯉꯥꯏꯔꯝꯕꯅꯤꯅꯦ ꯆꯔꯩ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯑꯇꯩ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤ ꯁꯤ ꯈꯛꯇꯤ ꯌꯥꯕꯤꯌꯨꯀꯣ ꯃꯣꯃꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯃꯤꯅ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯁꯤꯀꯣ ꯃꯣꯃꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯍꯌꯦꯡꯈꯩ ꯇꯣꯏꯅ ꯂꯦꯞꯀꯅꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯨꯝ ꯃꯁꯨꯐ ꯉꯁꯤꯁꯨ ꯄꯣꯂꯥꯡ ꯁꯥꯔꯤ ꯃꯁꯨ ꯅꯨꯄꯤ ꯆꯔꯩꯅ ꯃꯄꯨꯒꯤ ꯊꯛꯅꯕ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯄꯨꯊꯣꯔꯛꯏ ꯄꯨꯄꯨ ꯉꯁꯥꯏꯗꯒꯤ ꯄꯣꯂꯥꯡ ꯁꯥꯕꯗ ꯋꯥꯔꯝꯃꯅꯤ ꯁꯤ ꯈꯔ ꯊꯛꯆꯤꯜꯂꯨ ꯊꯝꯃꯨ ꯑꯇꯩ ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯨꯅꯦ ꯏꯄꯨꯒ ꯋꯥꯔꯤ ꯑꯃ ꯁꯥꯁꯤꯅꯦ ꯆꯔꯩ ꯃꯄꯨꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯃꯣꯔꯥꯗꯨꯗ ꯇꯞꯅ ꯐꯝꯃꯤ ꯀꯩ ꯋꯥꯔꯤꯅꯣ ꯄꯨꯄꯨ ꯅꯍꯥꯟ ꯅꯪ ꯇꯝꯕꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤꯗꯣ ꯅꯪꯅꯗꯤ ꯀꯔꯤ ꯈꯟꯕ꯭ꯔꯥ ꯄꯨꯄꯨ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯏꯄꯨꯅ ꯂꯣꯏꯅ ꯇꯧꯒꯅꯤꯅꯦ ꯄꯨꯄꯨ ꯑꯩꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯄꯨꯄꯨꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯇꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯃꯨꯟꯅ ꯈꯟꯈꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯣꯏꯅ ꯏꯄꯨꯅ ꯇꯧꯕꯤꯒꯅꯤꯅꯦ ꯄꯨꯄꯨ ꯑꯩ ꯈꯜꯂꯨ ꯃꯨꯟꯅ ꯈꯜꯂꯨ ꯏꯄꯨꯅ ꯀꯜꯂꯤꯉꯩ ꯏꯁꯨꯒꯤ ꯂꯨꯍꯣꯡꯕꯁꯨ ꯎꯅꯤꯡꯉꯤ ꯅꯪꯅꯕꯨ ꯌꯥꯔꯒꯗꯤ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤꯅꯦ ꯏꯄꯨꯅ ꯍꯣꯏ ꯄꯨꯄꯨ ꯍꯥꯏꯔꯒ ꯆꯔꯩꯗꯨ ꯏꯀꯥꯏꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯪꯈꯤ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯣꯁꯜꯐꯥꯁꯨ ꯅꯣꯛꯃꯤ ꯌꯦꯡꯍꯧꯏ ꯑꯇꯩꯁꯦ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯤꯅꯦ
ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯕꯁꯤꯅ ꯃꯄꯨ ꯑꯩꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯗꯤ ꯐꯪꯂꯣꯏꯅꯤꯁꯦ꯫ ꯆꯔꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ, ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ꯫ ꯅꯍꯥꯟꯒꯤ ꯅꯤꯡꯇꯝꯕꯒꯤ ꯋꯥꯍꯩ ꯑꯃ ꯅꯤꯡꯁꯤꯡꯗꯨꯅ ꯅꯥꯄ ꯑꯅꯤꯗ ꯅꯤꯜꯂꯔꯦ꯫ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯅꯪꯕꯨ ꯉꯥꯏꯕꯗ ꯅꯪꯒꯣꯕꯤ ꯆꯛꯂꯥꯒꯨꯝꯂꯕ ꯊꯃꯣꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯉꯁꯤꯈꯛꯅꯤ꯫ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯃꯤꯀꯨꯞꯇ ꯉꯁꯤꯗꯤ ꯆꯔꯩ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯅꯪꯅ ꯅꯣꯡꯒꯧꯕꯤ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯣꯏꯔꯒꯦ ꯅꯪꯒꯤ ꯅꯣꯡꯂꯤꯛ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯉꯥꯏꯌꯨꯗ, ꯃꯇꯝ ꯈꯔꯗꯤ ꯑꯩꯕꯨꯁꯨ ꯉꯥꯏꯈꯣ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯁꯣꯏꯗꯅ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯅꯤ, ꯃꯃꯜ ꯈꯖꯤꯛ ꯀꯥꯍꯟꯈꯤꯒꯦ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯆꯔꯩ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯋꯥꯈꯜ ꯑꯗꯨꯅ ꯅꯤꯡꯇꯝꯕꯗꯒꯤ ꯈꯔ ꯅꯥꯊꯩꯔꯛꯄꯗ ꯃꯥꯋꯔꯁꯣꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯇꯅ ꯆꯌꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯇꯥꯊꯤꯅ ꯆꯩꯊꯣꯛꯄꯗ ꯃꯥꯅ ꯁꯨꯝ ꯂꯩꯔꯒ ꯃꯥꯋꯔꯁꯣꯟꯒꯤ ꯄꯨꯛꯅꯤꯡ ꯑꯣꯜꯂꯣ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯥꯅ ꯃꯥꯋꯔꯁꯣꯟꯒꯤ ꯄꯨꯛꯅꯤꯡꯕꯨ ꯄꯦꯜꯍꯟꯕ ꯉꯝꯕꯁꯨ ꯑꯣꯏꯔꯣꯏ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯅꯤꯡꯇꯝꯕꯅ ꯇꯛꯁꯤꯜꯂꯛꯂꯤꯕ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥꯅ ꯇꯝꯗ ꯂꯩꯈ꯭ꯔꯕꯗꯤ ꯃꯥꯋꯔꯁꯣꯟꯁꯨ ꯃꯥꯕꯨ ꯎꯗ꯭ꯔꯒꯗꯤ ꯋꯥꯈꯜꯗꯨ ꯀꯥꯎꯈꯤꯅꯤ ꯈꯜꯂꯤ꯫ ꯆꯔꯩ ꯅꯤꯡꯇꯝꯕꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯀꯣꯜ ꯑꯗꯨꯁꯨ ꯊꯨꯅ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯗꯗꯥ, ꯍꯥꯎꯅꯦ, ꯀꯩꯗꯧꯏꯅꯣ? ꯀꯩꯝ ꯇꯧꯗꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯕ? ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯁꯨ꯫ ꯑꯩꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏꯔꯣ? ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯩ ꯈꯟꯅꯔꯒꯦ? ꯄꯨꯄꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯄꯨꯄꯨꯗꯤ ꯌꯥꯏꯌꯦ꯫ ꯅꯪꯗꯤ ꯌꯥꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯩꯁꯨ ꯌꯥꯔꯦ, ꯂꯨꯍꯣꯡꯂꯁꯤ, ꯄꯥꯕꯨꯡꯗ ꯍꯥꯏꯕꯤꯌꯨ꯫ ꯆꯔꯩꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯇꯝꯕ ꯍꯔꯥꯎꯅ, ꯉꯥꯏꯈꯣ, ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯌꯥꯅꯤꯡꯉꯕꯣ? ꯌꯥꯔꯦ, ꯈꯟꯕ ꯌꯥꯕ ꯃꯨꯟꯅ ꯈꯜꯂꯤ꯫ ꯄꯨꯄꯨꯅꯁꯨ ꯀꯜꯂꯤꯉꯩꯗ ꯂꯨꯍꯣꯡꯅꯤꯡꯉꯦꯅ ꯍꯥꯏ꯫ ꯄꯥꯕꯨꯡꯒꯤ ꯊꯧꯒꯜꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡꯗ ꯐꯕ ꯃꯇꯝ ꯑꯃ ꯂꯦꯞꯅꯅꯕ ꯇꯧꯕꯤꯔꯣꯅ ꯍꯥꯏꯔꯒꯦꯀꯣ? ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ꯫ ꯗꯗꯥꯒꯤ ꯅꯥꯛꯇꯁꯨ ꯂꯩꯅꯤꯡꯉꯤ, ꯄꯨꯄꯨꯁꯨ ꯊꯥꯗꯣꯛꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯗ ꯇꯥꯔꯦꯗꯅ꯫ ꯌꯥꯈ꯭ꯔꯦ꯫ ꯅꯤꯡꯇꯝꯕꯒꯤ ꯏꯃꯨꯡꯅ ꯇꯛꯁꯤꯜꯂꯛꯂꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯔꯩ ꯃꯥꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫